Israel gi Lanmisingda Hamas ki Surung system na Achouba Singnabagi Mashak Oigadouri. Gaza Strip ta ground attack taunaba hotnariba Israel Defense Forces IDF na Hamas terrorist group ki angakpa phangna sandokpa. Surung gi network na Achouba Singnabagi Mashak oigani haina thajare. Surung gi network asi Hamas ki militant singi yamna maruoiba mateng lotfam amasung masidagi thoroktuna Israel gi Lanmisingda yamna thajadana attack taunabagi upai oire. IDF na thizinbagi matungin na kilometer samnga rompak sanba area da Hamas ki surungi network lising amaga chahum lai haire prithvi da khwaidagi chawba surungi network asi Lanmisingda singnabagi masak oigani haibase IDF na khangle haukiba tang tareta Hamas ki terroristing na Israel da landaba matamda makhoina faraga pukiba mising surungsingda thamli haina thajare masigi surungsing si meter ani damak wangba amasung meter ani damak pakpana ayambani haire Surung sing asi irai laina thugai bangam gadaba bunker buster bomb sing Israel da marang kaina leire adubu surung sing asi mi kungna taba lamdamge makha da hutpa maramna asigumba bomb thadaruba matamda michamda yamna thinadi sokadaure expert sing na haibagi matungin na Israeli military asi surung sing da lan songna na bagi damak ningthina train tawraba amasung masigumba lan asida prithvi da khwaidagi haisingba force ni haire surung da lan songna ba haiba akhanaba unit sing IDF da leire Makoina surung singi structure khangdokpa ngamba sensor sing su sizinare masigi mathata surungda thajinduna mi leibara khangdoktuna madugi matungina action laukhatpa ngamba robot sing su Israeli army da leire Israel na North Gaza da leiriba miyamda maphamadu thadoknaba aroiba warning pikre Israel gi air strike da Syrian lanmi nipan sire taret sokle UN gi meeting da ceasefire gi wafam reject tawraduna Israel na Hamas mang taghangani haina amugana wasakre